ꯊꯣꯡꯗꯣ ꯎꯕ ꯐꯪꯂꯅꯤ ꯌꯧꯔꯛꯂꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯀꯨꯝꯍꯩꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯐꯪꯂꯅꯤ ꯌꯧꯔꯛꯂꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯀꯨꯝꯍꯩꯗꯣ ꯌꯦꯡꯍꯜꯂꯣꯏ ꯑꯇꯣꯞꯄ ꯄꯥꯈꯪ ꯀꯅꯥꯅ ꯁꯤꯡꯂꯧ ꯍꯦꯟꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯐꯪꯂꯅꯤ ꯌꯧꯔꯛꯂꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯀꯨꯝꯍꯩꯗꯣ ꯌꯦꯡꯍꯜꯂꯣꯏ ꯑꯇꯣꯞꯄ ꯂꯩꯁꯥ ꯀꯅꯥꯅ ꯊꯋꯥꯏ ꯑꯣꯏꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯖꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯖꯒꯦ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯌꯦꯡꯖꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯖꯒꯦ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯀꯩꯗꯧꯔꯤꯅꯣ? ꯆꯥꯛ ꯊꯣꯡꯉꯤꯌꯦ. ꯑꯣ, ꯍꯟꯗꯛ ꯌꯥꯎꯁꯪꯁꯤꯕꯨ ꯊꯥꯕꯜ ꯀꯌꯥꯝ ꯆꯣꯡꯉꯤ ꯈꯜꯂꯤꯒꯦ? ꯑꯗꯨꯗꯤ ꯈꯟꯗꯦꯗ. ꯑꯩꯅ ꯈꯟꯖꯕ ꯑꯃꯗꯤ ꯂꯩꯌꯦ. ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ? ꯑꯗꯨꯕꯨꯔꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗ ꯑꯩꯉꯣꯟꯗ ꯃꯆꯨ ꯏꯍꯥꯟ ꯍꯥꯟꯅ ꯇꯩꯒꯗꯕ ꯃꯤꯁꯛꯇꯣ ꯗꯥꯅ ꯑꯣꯏꯕ ꯑꯗꯨꯒ ꯗꯥꯗꯅ ꯑꯩꯅ ꯑꯣꯏꯕ. ꯑꯩꯒꯤ ꯃꯁꯛꯂꯤ ꯅꯪꯅ ꯅꯤꯡꯂꯤꯕꯗꯣ ꯁꯣꯏꯅ ꯊꯨꯡꯍꯟꯒꯦ. ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗ ꯑꯩꯉꯣꯟꯗ ꯃꯆꯨ 이한 하나 떼게 미석도 나는 어이바 누미당 마땀 욕실락라가 산나비 쿠당도 빠이라가 송라니 마칼 까야기 타벌 뭉시와리 까야가 사두나 누미당 마땀 욕실락라가 산나비 쿠당도 빠이라가 송라니 마칼 까야기 타벌 ꯅꯨꯡꯁꯤꯋꯥꯔꯤ ꯀꯌꯥꯒ ꯁꯥꯗꯨꯅ ꯉꯥꯏꯔꯤ ꯑꯩꯁꯨ ꯃꯇꯝꯗꯣ ꯌꯧꯔꯛꯄ ꯅꯨꯡꯁꯤꯋꯥꯔꯤꯒ ꯂꯥꯞꯄꯗ ꯍꯥꯏꯕꯗꯣ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯛꯄ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯅꯤꯡꯉꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯛꯂꯣꯅꯦ ꯂꯝꯇꯥꯒꯤ ꯊꯥꯕꯜ ꯉꯥꯏ ꯉꯝꯗ꯭ꯔꯦ 셔도이노 아스 캉드다 아스 아이닌 캉기드레다 낭디 캉데 님도 와게 레이테 이간다 레이테 시대 시대 예 시디야로 예 아이엠 더 와이로 가봐 야로 해 비와 남다들 디라이냐 가ban 송 아이네 나가도 미안 나타봐 이놈 로지 로리로 ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯋꯥꯌꯨꯡꯕꯗ ꯂꯥꯛꯆꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯋꯥꯌꯨꯡꯕꯗ ꯂꯥꯛꯆꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯅꯥꯛꯇ ꯋꯥꯌꯨꯡꯅ ꯌꯨꯡꯅ ꯄꯌꯥ ꯄꯨꯟꯅ ꯄꯨꯟꯅ ꯋꯥꯌꯨꯡꯅ ꯌꯨꯡꯅ ꯄꯌꯥ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯅꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯍꯧꯒꯦ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯖꯍꯧꯅꯕ ꯆꯥꯅꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯍꯧꯒꯦ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯍꯧꯖꯅꯕ